ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯄꯥ, ꯑꯩꯅ ꯍꯧꯗꯣꯛꯑꯣ ꯍꯥꯏꯕ ꯋꯥꯗꯣ ꯍꯧꯗꯣꯛꯄꯤꯔꯕ꯭ꯔꯣ? ꯁꯛꯍꯦꯟꯗꯣ ꯏꯆꯥꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩꯗꯤ ꯃꯁꯤ ꯏꯆꯥꯅꯨꯄꯤ ꯄꯥꯝꯕ ꯃꯥꯜꯂꯦꯗ꯫ ꯁꯛꯍꯦꯟ ꯍꯥꯏꯕ ꯌꯣꯡꯒꯤ ꯃꯤꯅꯥꯏ ꯃꯥꯟꯕ ꯅꯨꯄꯥꯗꯨꯗ ꯅꯆꯥꯅꯨꯄꯤ ꯑꯉꯥꯡꯁꯤꯅ ꯂꯩꯌꯨ ꯍꯥꯏꯕ ꯀꯩꯁꯨ ꯌꯥꯔꯣꯏꯅꯤ ꯅꯪꯕꯣ꯫ ꯑꯁ, ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯅꯤ, ꯃꯃꯥ ꯑꯩꯅ ꯉꯥꯡꯅꯒꯦ꯫ ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯕꯗೋ ꯃꯈꯣꯏꯅ ꯇꯧꯒꯗꯧꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯦꯜ ꯄꯥꯏꯗꯕ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯋꯥꯔꯤꯕ ꯁꯨꯃꯥꯏꯅ ꯋꯥꯗꯣꯏꯕ ꯃꯥꯁꯨ꯫ ꯏꯔꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯩꯃꯟꯗ꯭ꯔꯣ? ꯍꯩꯃꯟꯕ ꯅꯠꯇꯦ, ꯑꯁꯦꯡꯕ ꯋꯥꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯅꯥꯛꯇ ꯂꯩꯔꯤꯅꯦꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯁꯅꯥ ꯂꯨꯄꯥ ꯃꯇꯠ ꯑꯃ ꯁꯤꯕ ꯐꯪꯕ꯭ꯔꯣ? ꯁꯦꯠꯅꯤꯡꯕ ꯑꯝꯇ ꯏꯅꯤꯡꯇꯝꯅ ꯁꯦꯠꯄ ꯐꯪꯕ꯭ꯔꯣ? ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯁꯛꯇꯨꯒꯤ ꯍꯥꯏꯔꯨꯕꯗꯤ ꯅꯪꯁꯦ ꯅꯋꯥ ꯅꯥꯏꯕ ꯈꯪꯗꯅ ꯂꯩꯔꯝꯃꯗꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯂꯧꯕꯤꯔꯕꯅꯤ꯫ ꯅꯔꯥꯏꯕꯛꯇꯣ ꯐꯔꯦꯅ ꯈꯟꯗꯣꯛꯂꯒ ꯍꯤꯡꯉꯨ ꯀꯣ꯫ ꯏꯁ, ꯅꯣꯛꯆꯅꯤꯡꯉꯤꯗ꯫ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯗꯣ꯫ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯇꯥꯟꯅꯈꯤꯕꯗꯨꯕꯨ ꯑꯩꯅꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯅꯔꯣ? ꯑꯣ, ꯑꯩꯅ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯨꯕꯗꯒꯤ ꯅꯪꯅ ꯑꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦꯁꯦ, ꯑꯗꯣ ꯅꯪ ꯍꯣꯔꯦꯟꯗꯤ ꯁꯛꯍꯦꯟꯗ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝꯗꯣ ꯈꯔ ꯍꯧꯗꯣꯛꯎꯀꯣ꯫ ꯁꯛꯍꯦꯟꯗꯣ ꯑꯩꯒꯤ ꯏꯇꯥꯎꯅꯤꯅꯦ꯫ ꯃꯄꯥꯒꯨꯝꯕꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯃꯃꯥ? ꯅꯨꯡꯉꯥꯏꯅꯤ ꯈꯪꯕꯩꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯁꯛꯍꯦꯟꯅ ꯃꯁꯛ ꯊꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯏꯁꯣꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯉꯥꯏꯖꯅꯅꯕ ꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯋꯥꯅꯤ ꯃꯄꯥ꯫ ꯑꯁ, ꯈꯪꯗ꯭ꯔꯦꯗ, ꯏꯆꯥꯅꯨꯄꯤ ꯆꯍꯤ 19 18ꯗ ꯉꯥꯏꯔꯤꯕꯁꯤ ꯀꯔꯝꯍꯥꯏꯅ ꯂꯨꯍꯣꯡꯕꯤꯗꯧꯔꯤꯅꯣ? ꯑꯣ, ꯑꯗꯨꯒꯤꯅꯦ, ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ ꯌꯥꯔꯦ꯫ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯋꯥꯔꯤꯕꯣ? ꯂꯩꯈ꯭ꯔꯒꯅꯦ ꯉꯝꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯂꯩꯖꯈꯤꯁꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯅꯪꯒꯤ ꯅꯇꯥꯎ ꯁꯛꯍꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯅꯨꯄꯥ ꯑꯣꯏꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕꯅꯤꯀꯣ꯫ ꯅꯪꯅ ꯅꯌꯥꯅꯨꯄꯥ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯂꯤꯕꯗꯣ ꯅꯪꯉꯣꯟꯗꯒꯤꯗꯤ ꯆꯍꯤ ꯈꯔ ꯁꯣꯏꯗꯅ ꯍꯜꯂꯝꯒꯅꯤꯅꯦ꯫ ꯑꯣ, ꯍꯟꯒꯦꯔꯥ ꯍꯜꯂꯣꯏꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯐꯪꯂꯒ ꯂꯣꯏꯔꯦ꯫ ꯏꯆꯥ ꯅꯥꯌꯦꯡ ꯃꯈꯣꯏꯗ ꯂꯩꯈ꯭ꯔꯒ ꯁꯅꯥꯅꯨꯄꯥ ꯃꯇꯨꯝ ꯃꯇꯨꯝ ꯁꯤꯕꯗꯣ ꯑꯁ ꯑꯩꯗꯤ ꯌꯦꯡꯅꯤꯡꯉꯦꯗ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯜꯂꯤꯕ ꯈꯨꯇꯟꯁꯤꯒ ꯅꯪꯅ ꯁꯥꯒꯠꯆꯔꯤꯕ ꯑꯁꯥꯗꯨꯒ ꯑꯣꯏꯕꯗꯤ ꯌꯥꯒꯗꯧ ꯃꯥꯟꯗꯦꯗ꯫ ꯍꯥꯏꯅꯩꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯏꯗꯣ ꯅꯪꯒꯤ ꯅꯇꯥꯎꯁꯦ꯫ ꯃꯄꯥ, ꯁꯣꯏꯗꯅ ꯍꯧꯗꯣꯛꯅꯍꯧꯔꯣꯀꯣ꯫ ꯏꯇꯥꯎ, ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅ꯫ ꯁꯨꯝ ꯌꯨꯝꯗ ꯂꯩꯕꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯗꯅ ꯂꯥꯛꯑꯝꯃꯤꯅꯤꯅꯦ꯫ ꯑꯗꯣ ꯊꯕꯥ ꯍꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯣꯝ ꯆꯠꯈ꯭ꯔꯦ? ꯊꯕꯥꯗꯤ ꯍꯧꯖꯤꯛꯇ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯤ ꯇꯨꯝꯂꯝꯈꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯥꯏꯕꯕꯨ ꯆꯥꯕꯒ ꯇꯨꯝꯕꯒ ꯀꯣꯏꯕꯒ ꯁꯤ ꯈꯛꯇꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤꯗ, ꯈꯔ ꯂꯩꯔꯒ ꯐꯖꯔꯛꯆꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ? 15ꯃꯨꯛꯇꯤ ꯁꯨꯔꯛꯑꯃꯅꯤ꯫ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ, ꯆꯍꯤꯒꯗꯤ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇ꯭ꯔꯤꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯅ ꯅꯆꯥ ꯂꯩ, ꯑꯩꯒꯤꯅ ꯅꯨꯄꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯅꯦ꯫ ꯑꯗꯣ ꯂꯩꯔꯗꯤ ꯊꯤꯗꯣꯏꯔꯣ? ꯑꯩꯕꯨ ꯅꯨꯄꯥꯅꯤ ꯀꯩ, ꯅꯨꯄꯤꯒ ꯊꯤꯗꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯁꯦꯕꯥꯒꯗꯨ ꯄꯥꯝꯂꯤꯕꯅꯤꯅꯦ ꯏꯇꯥꯎ ꯑꯩꯁꯨ꯫ ꯅꯨꯄꯤꯁꯦ ꯑꯍꯜꯗꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯥ? ꯐꯪꯕ ꯐꯪꯗꯕꯒꯤꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯟꯅꯨꯔꯕꯁꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯑꯉꯥꯡꯗꯤ ꯄꯥꯝꯃꯤ ꯀꯩꯅꯣ꯫ ꯍꯣꯏꯅꯦ, ꯅꯁꯛꯇꯨ ꯈꯤꯇꯪ ꯌꯦꯡꯕ ꯌꯥꯔꯝꯃꯗꯤ ꯅꯪꯁꯦ ꯅꯨꯄꯤ ꯐꯪꯂꯝꯂꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯁꯨꯛꯌꯥ ꯌꯥꯗꯕꯗꯒꯤ ꯐꯪꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯏꯁ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯅ ꯊꯤꯔꯣꯏꯅ ꯊꯤꯗꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯑꯩꯅ ꯁꯦꯜ ꯈꯔ ꯎꯠꯁꯤꯟꯕꯗ ꯂꯩꯖꯒꯦ ꯉꯥꯛꯇꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦ, ꯅꯨꯄꯤ ꯃꯁꯤꯡ ꯈꯪꯗꯕ ꯃꯈꯩ ꯁꯦꯜ ꯎꯠꯂꯛꯄꯗ ꯅꯨꯄꯤ ꯑꯃꯇꯅ ꯌꯥꯔꯛꯇ꯭ꯔꯕ ꯅꯪꯅꯤ꯫ ꯅꯪꯅ ꯑꯃ ꯐꯪꯉꯦꯅ ꯑꯩꯁꯦ ꯍꯦꯛꯇ ꯍꯥꯠꯄꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ, ꯁꯨꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦꯗꯅ꯫ ꯀꯩ ꯋꯥꯅꯣꯅꯦ? ꯅꯨꯄꯤ ꯁꯦꯝꯕꯒꯤ ꯍꯥꯏꯔꯣ? ꯑꯩꯒꯤ ꯋꯥꯗꯤ ꯏꯌꯥꯗ ꯌꯥꯔꯦ꯫ ꯅꯆꯥ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏꯗ꯫ ꯑꯗꯣ ꯏꯆꯥ ꯅꯨꯄꯤꯁꯤꯗꯤ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ, ꯀꯩꯗꯧꯔꯨꯅꯤ, ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯩꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯊꯥꯖꯔꯁꯤꯔꯥꯅ ꯈꯜꯂꯤ꯫ ꯕꯥꯖꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯁꯟ ꯍꯅꯨꯕꯅ ꯆꯦꯟꯈꯤꯕꯗꯧꯅ ꯆꯣꯡꯗꯅꯒ ꯆꯦꯟꯈ꯭ꯔꯤ꯫ ꯏꯁ, ꯅꯨꯄꯤ ꯐꯪꯗꯧꯔꯦꯅ ꯍꯔꯥꯎꯔꯤ ꯃꯥꯜꯂꯤ꯫ ꯃꯄꯥ, ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯃꯥꯟꯅꯁꯤꯅ
ꯆꯦꯟꯈ꯭ꯔꯤꯕꯁꯤꯅ ꯏꯆꯥꯅꯨꯄꯤ ꯄꯤꯒꯦ ꯍꯥꯏꯔꯨꯕꯗꯒꯤꯔꯥꯕ ꯑꯩꯅꯗꯤ ꯏꯌꯥ ꯑꯣꯏꯒꯦ ꯈꯟꯕ ꯑꯗꯨꯕꯨ ꯆꯦꯟꯕꯗꯗꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯀꯣꯜꯂꯅꯤ ꯆꯍꯤꯅ ꯅꯟꯊꯕꯗ ꯃꯈ꯭ꯋꯥꯡ ꯑꯁꯤ ꯇꯤꯡꯈꯠꯄ ꯑꯃꯠꯇ ꯉꯝꯂꯝꯂꯔꯣꯏ ꯅꯝꯕꯣ ꯄꯣꯔꯕꯅꯤ ꯑꯗꯣ ꯀꯩ ꯍꯥꯏꯅꯔꯒꯦꯕ ꯍꯔꯥꯎꯗꯅ ꯁꯟ ꯑꯉꯥꯎꯕꯗꯧꯅ ꯃꯃꯩ ꯊꯥꯡꯒꯠꯂꯤꯔꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤꯅꯦ ꯑꯗꯣ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯃꯁꯤ ꯉꯥꯡꯅꯕꯒꯤ ꯊꯕꯛꯅ ꯅꯪꯅ ꯇꯧꯒꯗꯕꯅꯤꯀꯣ ꯉꯥꯡꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯁꯨꯛ ꯐꯕ ꯃꯈꯨꯠ ꯇꯥꯝꯗꯨꯅ ꯆꯥꯒꯗꯕ ꯅꯥꯟꯅ ꯊꯝꯕꯤꯒꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯗꯕꯨ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯕ꯭ꯔꯣ ꯁꯛꯍꯦꯟꯁꯤ ꯅꯪꯅ ꯄꯥꯝꯃꯤꯔ ꯅꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯂꯤꯔ ꯃꯦꯟꯅꯕ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩ ꯀꯩ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣꯗ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯅꯕ ꯁꯤꯟꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯅꯪꯒꯤꯗꯨꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯌꯥꯔꯦ ꯆꯪꯉꯣ ꯅꯆꯥꯅꯨꯄꯤꯗꯣ ꯃꯕꯣꯛ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯍꯜꯂꯨꯒꯦ ꯀꯧꯊꯣꯛꯎꯁꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯊꯕꯥ ꯆꯥꯛ ꯊꯣꯡꯅꯤ ꯃꯆꯥꯅꯨꯄꯤꯅ ꯏꯟꯁꯥꯡ ꯁꯦꯝꯅꯤ ꯕꯦꯝꯃ ꯅꯧꯄ꯭ꯋꯥꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯈꯨꯔꯥꯇꯣꯟ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯁꯨ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯔꯝꯃꯔꯣꯏ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯀꯩ ꯄꯥꯈꯣꯜ ꯑꯃꯨꯛ ꯁꯤꯗꯣꯏꯅꯣ ꯉꯝꯃꯔꯣꯏ ꯅꯆꯥꯅꯨꯄꯥꯁꯤ ꯀꯧꯔꯒ ꯈꯔꯁꯨ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗꯅ ꯁꯨꯝ ꯍꯥꯏꯔꯗꯅ ꯅꯆꯥꯅꯨꯄꯥꯁꯦ ꯑꯇꯟꯕ ꯑꯣꯟꯈꯤꯗꯧꯔꯕꯅꯤ ꯍꯩ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯗꯤ ꯅꯪꯅ ꯄꯥꯈꯣꯟꯒꯤ ꯋꯥꯈꯜꯗ ꯍꯦꯛ ꯈꯜꯂꯒ ꯂꯩꯔꯗꯅ ꯄꯥꯕꯒꯤ ꯏꯃꯥꯒꯗꯤ ꯑꯩ ꯎꯕ ꯌꯥꯗꯦꯗꯅ ꯄꯥꯈꯣꯟ ꯁꯤꯗꯣꯏꯒꯦ ꯑꯗꯨꯅ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨꯔꯣ ꯏꯃꯥꯅ ꯅꯪꯁꯦ ꯅꯨꯄꯥ ꯑꯐꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗ ꯊꯥꯖꯕꯤꯒꯦꯅ ꯈꯜꯂꯤꯅꯦ ꯏꯁ ꯑꯩꯁꯦ ꯏꯃꯥꯅ ꯅꯊꯧ ꯌꯥꯝ ꯂꯩꯇꯕꯗꯧꯅ ꯑꯩ ꯏꯃꯥ ꯍꯣꯏꯅ ꯊꯤꯕꯤꯗ꯭ꯔꯁꯨꯅꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯊꯤꯖꯒꯦꯀꯣ ꯅꯪꯅ ꯊꯤꯖꯕꯗꯣ ꯌꯥꯗꯦꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯅꯁꯥꯅ ꯊꯤꯖꯔꯒ ꯑꯩꯗꯧꯅ ꯋꯥꯒꯦ ꯍꯥꯏꯔꯤꯔꯣ ꯏꯃꯥꯕꯨ ꯀꯩꯗ ꯋꯥꯒꯦ ꯄꯥꯕ ꯍꯥꯏꯔ ꯏꯃꯥꯅ ꯑꯗꯨꯝ ꯉꯝꯃꯤ ꯅꯣꯡꯃꯇ ꯐꯨꯕꯤꯕꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯒꯤ ꯀꯔꯤ ꯍꯦꯟꯕ ꯄꯥꯝꯃꯤꯅꯣ ꯍꯦ ꯌꯥꯝ ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯀꯅꯨ ꯀꯣ ꯅꯪꯁꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣꯕ ꯑꯣ ꯅꯨꯄꯥꯗꯨꯕꯨꯗꯤ ꯌꯥꯝ ꯅꯛꯑꯦ ꯅꯪꯅꯕꯨ ꯍꯦꯛ ꯌꯥꯔꯕ ꯍꯌꯦꯡꯃꯛꯅꯦ ꯐꯠ ꯆꯦꯟꯈ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯣꯏꯅ ꯈꯪꯂꯕ ꯃꯤꯅꯦꯕ ꯑꯗꯣ ꯃꯤꯗꯨ ꯀꯅꯥꯅꯣꯕ ꯏꯃꯥ ꯑꯩꯅ ꯈꯪꯕ ꯃꯤꯔꯕ ꯃꯤꯗꯨꯕꯨꯗꯤ ꯅꯪꯒꯤ ꯈꯨꯔꯥ ꯁꯛꯍꯦꯟꯅꯦ ꯀꯔꯤ ꯑꯣꯛ ꯃꯥꯟꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯍꯦꯛ ꯂꯩꯔꯨꯔꯣ ꯃꯁꯛ ꯊꯤꯗꯅ ꯃꯊꯣꯡ ꯆꯥꯗꯗꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯅꯆꯥꯅꯨꯄꯤ ꯑꯩꯁꯤ ꯂꯩꯌꯨ ꯁꯤꯅꯤꯅꯤ ꯏꯃꯥꯒꯤꯁꯦ ꯍꯦ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯍꯥ ꯃꯁꯛꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯩꯔꯤꯕ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯁꯤ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯆꯣꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯀꯅꯨ ꯐꯅ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯁꯦ ꯏꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯑꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣꯕ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯨꯅꯦ ꯅꯨꯡꯉꯥꯏꯕꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯀꯣ ꯑꯁ ꯏꯃꯥ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯃꯒꯅ ꯏꯃꯥ ꯍꯦꯛ ꯂꯩꯔꯨꯔꯣꯗꯅ ꯑꯣ ꯌꯥꯔꯗꯤ ꯂꯩꯔꯨꯔꯅꯤꯌꯦ ꯅꯍꯥꯟꯅ ꯌꯥꯗꯗꯅ ꯅꯈꯣꯏ ꯅꯄꯥꯒꯤ ꯃꯅꯥꯛꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯃꯇꯨ ꯊꯤꯕ ꯈꯪꯗꯕ ꯍꯅꯨꯕ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯧꯔꯕꯗꯨꯗ ꯑꯩꯕꯨ ꯂꯩꯌꯨ ꯍꯥꯏꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅꯅꯦ ꯏꯆꯥ ꯅꯪꯒꯤ ꯋꯥꯅꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯒꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯐꯅ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯆꯥꯡ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯆꯍꯤ 5 ꯑꯃ 10 ꯑꯃ ꯍꯟꯕꯅꯦ ꯍꯥꯏꯌꯨ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯏꯄꯥꯒꯤ ꯃꯔꯨꯞꯁꯤꯗꯕꯨ ꯏꯃꯥ ꯑꯗꯨꯏ ꯋꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨꯀꯣ ꯁꯛꯍꯦꯟꯒꯤ ꯌꯨꯝꯗꯅꯤ ꯁꯛꯍꯦꯟꯒꯤ ꯃꯃꯥꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒ ꯋꯥꯔꯤ ꯁꯥꯔꯤ ꯅꯣꯏꯁꯨ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯁꯦ ꯈꯔ ꯊꯤꯔꯛꯎ ꯍꯥꯏꯕꯁꯦ ꯇꯥꯗꯦꯅꯦꯀꯣ ꯍꯅꯨꯕꯤ ꯑꯩꯅ ꯋꯥꯕꯁꯦ ꯅꯣꯏ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯂꯒ ꯂꯩꯌꯦꯕ ꯉꯝꯃꯦ ꯂꯩꯕ ꯉꯝꯃꯦꯕ ꯌꯦꯡꯂꯒ ꯏꯃꯥ ꯑꯩꯁꯨ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯇꯅ ꯌꯦꯡꯍꯜꯂꯤꯕꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯁꯥꯒꯤ ꯃꯁꯛꯇꯤ ꯍꯦꯛ ꯌꯦꯡꯖꯗꯅ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯍꯥꯏꯒꯨꯝꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯛ ꯊꯤꯃꯟꯗꯅ ꯈꯔ ꯐꯖꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦꯗꯅ ꯁꯛꯍꯦꯟ ꯀꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯔꯒ ꯁꯨꯝ ꯊꯤꯖꯤꯜꯂꯛꯑꯦꯗ ꯃꯤꯡꯅꯕꯨ ꯃꯁꯛ ꯐꯖꯊꯣꯛꯑꯗꯤ ꯏꯃꯥꯁꯨ ꯑꯉꯧꯕꯤ ꯀꯥꯏꯅꯒ ꯀꯧꯔꯁꯨ ꯌꯥꯔꯦꯅꯦ ꯃꯧ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯃꯨꯏ ꯍꯥꯏꯕꯁꯦ ꯅꯀꯣꯏꯅꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯏꯃꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯁꯛꯍꯦꯟꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯎꯅꯕ ꯆꯠꯍꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯂꯤꯃꯜꯂꯦꯡꯅꯦ ꯃꯁꯥꯒꯤ ꯆꯍꯤꯗꯤ ꯌꯦꯡꯗꯅ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯍꯥꯏꯒꯦꯅꯦ ꯃꯥꯅ ꯂꯤꯔꯦꯒ ꯀꯥꯏꯗꯅꯒ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯣ ꯆꯍꯤ 35 ꯃꯨꯛꯇ ꯉꯥꯏꯔꯤ ꯍꯥꯏꯗ ꯃꯥꯒ ꯌꯦꯡꯅꯧꯔꯕꯗꯤ ꯇꯥꯅ ꯅꯧꯔꯤꯕꯅꯤ ꯍꯣꯏꯅꯦ
ꯃꯥꯅ ꯆꯍꯤ 10 ꯍꯦꯟꯅ ꯍꯜꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯂꯤꯔꯦ ꯍꯥꯏꯔꯕꯗꯤ ꯃꯥꯗꯤ ꯆꯍꯤ 10ꯃꯨꯛꯇ ꯁꯨꯕꯤ ꯃꯆꯥꯒꯨꯝꯕꯤ ꯂꯧꯒꯦ ꯍꯥꯏꯔꯤꯔꯅꯦ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯒꯅꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯃꯋꯥ ꯌꯥꯝ ꯄꯦꯠꯂꯤ ꯐꯪꯗ꯭ꯔꯗꯤ ꯑꯐꯪꯕ ꯃꯀꯣꯛ ꯂꯧꯒꯦꯁꯨ ꯍꯥꯏꯗꯕ ꯀꯥꯟꯅꯗꯦ ꯏꯆꯥ ꯅꯨꯄꯥ ꯇꯨꯝꯂꯤꯕꯁꯤ ꯍꯧꯗꯣꯛꯂꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯩ ꯁꯛꯍꯦꯟ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯁꯛꯍꯦꯟ ꯃꯅꯝꯁꯤꯗꯤ ꯍꯩ ꯄꯥꯈꯪ ꯑꯔꯤꯕ ꯅꯝꯊꯤꯕꯣ ꯀꯩꯅꯣ ꯏꯃꯥ ꯃꯅꯝꯒꯤ ꯋꯥꯕꯨ ꯏꯔꯨꯖꯕꯗ ꯑꯗꯨꯝ ꯀꯣꯛꯈꯤꯗꯧ ꯂꯩꯔꯁꯤꯗ ꯏꯔꯨꯗꯣ ꯂꯨꯖꯔꯣꯗꯅ ꯑꯗꯨꯗꯤ ꯆꯍꯤ ꯑꯃꯗ ꯏꯔꯨ 5ꯔꯛ ꯐꯥꯎ ꯂꯨꯔꯝꯃꯣꯏꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯅꯝꯁꯤ ꯌꯥꯗ꯭ꯔꯦ ꯄꯨꯝꯃꯦ ꯅꯪꯁꯦ ꯄꯥꯈꯪꯅꯤꯅꯦ ꯏꯃꯥ ꯀꯔꯤꯅꯣ ꯃꯤꯒꯤ ꯇꯨꯝꯐꯝꯁꯤꯗ ꯆꯪꯉꯒ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯤꯗꯨꯅ ꯍꯥꯏꯗꯨꯗꯨ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯔꯝ ꯅꯪ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯊꯤꯔꯔꯣꯏ ꯍꯥꯏꯔꯒꯅ ꯏꯃꯥꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯊꯤꯗꯧꯔꯤꯕꯅꯤ 이마 이름 뒤저기 너희 개수 하이빠 사비오 하이디 사히 가야다 티더리바 하 사히 양카이 수라가 티게 하리브로 칸데 아이디 하리브시니 마닝 레이카이기 나판 타우 꿀라피기 마사누피도 피우 하이드네 헥다 하이루라다바니 마 아리비 쿠무톡피 누파 아마따나 빰드나 시따는 레비도 아이라고 하이리 하이 누피 아마따나 빰비다바 누파 아마따나 빰비다비 누피 까리라부 캐나리바기 नखोई मानब मसेल नौनागदबनी इमागी वतासिदी अइबु लीरी मतागुम याम करेमनबम याउरी करेमनरसु इकाई खंगद्रब नंगोंदा करेमनरगा करी कानब फंगदोइनो नते हनुरब नंगना पामलिबसिबु सही कयागी नुपीनोबा इमा अइना पामलिसे हायुने इसा हनुबा नुपी थीबा खंगदब नंगना पामलिबसिबु करीनो इमा चही 10 फाउगी मनुंगदा लेबु नुपी अइना पामलिबसे करिया Hey, how dong lam boy bo? Ikai khang da sardana. Sahi yang kai su da raba mana. Sahi kun gi lei sabi masa pa mi kai na ka. Ima, hanga yang laga dumai ngang bahung na ni nu khang dip. Khul gi turel ma pal da ni. Thoisa phi suri sakhen su lak tu na thoisa gi manak ta pham ni. Thoisa kana gi phi yam no nang na suri me yam du. Odo na su yam da. Wa bu waram bani. Ikoi ma gi phanek phi ngang ta ni. Ai wari Kurana khara sudok piramgera adu suroida haywai luhong lamatung aigi nupi oiradi subaya ado nangbo nakhoi ma hoina wa amaga haidro hai masak matau phajaba aiga lenga sanaba nupa ma yenglaga yum pan khrona kanna tali kaino haisi adu nataba topadi haidra aise thoisa gi mama nabi tamuna thoisa magi se nakhoi ma hoyi wado masani yaba mali haidi mana su pamba male ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛ ꯂꯩꯔꯒ ꯅꯣꯏ ꯑꯅꯤꯗꯪ ꯃꯨꯔꯨꯝ ꯁꯣꯟꯅꯕꯗꯨꯗꯤ ꯇꯧꯅꯨꯗ ꯇꯥꯃꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇꯧꯁꯤꯟꯅꯔꯒ ꯊꯦꯝꯃꯒ ꯇꯞꯂꯥꯏ ꯆꯥꯊꯣꯛꯁꯤꯔꯣ ꯌꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯆꯥꯕꯅꯤꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯤꯁꯦ ꯂꯩꯔꯦ ꯈꯨꯔꯥ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯩꯅꯣ ꯆꯥꯅ ꯊꯛꯅꯕ ꯑꯃ ꯂꯩꯔꯒ ꯄꯤꯖꯔꯁꯨ ꯉꯁꯥꯏꯅ ꯋꯥꯕ ꯐꯔꯅꯤ ꯅꯣꯏꯅꯕꯨ ꯆꯥꯅꯤꯡꯉꯗꯤ ꯀꯣꯛ ꯄꯤꯖꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯂꯩꯔꯒ ꯄꯨꯔꯛꯑꯣꯗꯅ ꯉꯥꯃꯣꯛꯄꯨ ꯀꯃꯥꯏꯅ ꯆꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯋꯥ ꯌꯥꯝ ꯈꯪꯅꯤꯗ ꯈꯨꯔꯥꯅ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯗꯣ ꯌꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯪ ꯆꯥꯎꯕ ꯉꯥꯏꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯤꯕꯅꯤ ꯇꯥꯃꯣ ꯏꯁ ꯐꯪꯗꯕꯁꯦ ꯐꯪꯗꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯤ ꯑꯩꯈꯣꯏ ꯇꯥꯗꯒ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯗꯅ ꯑꯁꯦꯡꯕꯅꯤꯅꯦ ꯇꯥꯃꯣ ꯏꯕꯦꯝ ꯑꯩꯕꯨꯗꯤ ꯊꯤꯔꯁꯨ ꯅꯨꯄꯥꯅꯤꯅ ꯐꯩꯗꯣ ꯑꯗꯣ ꯅꯪꯕꯨ ꯍꯌꯦꯡ ꯅꯨꯄꯥꯒ ꯐꯪꯈꯤꯗ꯭ꯔꯣ ꯍꯥꯏꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯥꯏꯕ ꯏꯁ ꯀꯔꯤ ꯍꯅꯨꯕ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯎꯕꯒꯤ ꯋꯥꯅꯤꯅꯦ ꯀꯦꯊꯣꯔꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯄꯣꯟꯇꯦ ꯂꯩꯔꯝꯃꯣꯏ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯗ ꯐꯖꯔꯦ ꯅꯪꯗꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯃꯩꯅ ꯃꯇꯨ ꯃꯆꯦꯠ ꯆꯥꯛꯄꯗꯣ ꯍꯦꯛ ꯃꯥꯟꯅꯗꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯁꯥ ꯃꯃꯥ ꯃꯄꯥꯅ ꯀꯟꯅ ꯊꯦꯝꯕꯒ ꯁꯛꯍꯦꯟꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯊꯦꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯅꯤ ꯁꯛꯍꯦꯟ ꯊꯣꯏꯁꯥ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯣ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯤꯗꯨꯅ ꯀꯩꯒꯤ ꯁꯦꯜꯅꯣ ꯑꯉꯥꯡ ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯁꯦꯜꯗ ꯍꯥꯏꯔꯗꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯦꯜꯈꯔ ꯁꯤꯟꯅꯔꯒꯗꯤ ꯊꯝꯅꯤꯡꯗꯦ ꯀꯩꯅꯣꯝꯃ ꯂꯩꯕꯒꯤꯁꯨ ꯀꯩꯅꯣꯝꯃ ꯆꯥꯕꯒꯤꯁꯨ ꯅꯪꯉꯣꯟꯗꯒꯤ ꯑꯗꯨꯝ ꯅꯤꯗꯅ ꯂꯩꯕ ꯇꯥꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯂꯩꯒꯤꯒ ꯆꯥꯒꯤꯒ ꯀꯅꯥꯅꯕꯨ ꯄꯨ ꯊꯥꯡꯉꯝꯗꯣꯏ ꯋꯥꯝ ꯍꯦꯛ ꯉꯥꯡꯅꯔꯒꯅ ꯅꯄꯥꯝꯗ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯏꯁ ꯅꯍꯥꯟꯋꯥꯏ ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯅꯦ ꯍꯧꯖꯤꯛ ꯅꯅꯥꯛꯇ ꯂꯩꯔꯀꯥꯟꯁꯤꯗꯗꯤ ꯋꯥꯝꯇ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎ ꯌꯥꯕ ꯂꯩꯇꯦꯕ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯒꯦꯅꯦ ꯌꯥꯔꯁꯨ ꯑꯩꯒ ꯈꯠꯅꯔꯒ ꯑꯩꯅ ꯀꯞꯄꯒ ꯉꯥꯛꯇ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯕꯗ ꯑꯩꯅ ꯏꯄꯥꯝ ꯆꯠꯄ꯭ꯔꯣ ꯅꯍꯥꯟꯃꯨꯛꯁꯨ ꯐꯨꯏ ꯅꯠꯇ꯭ꯔꯣ
ꯑꯩꯅ ꯅꯪ ꯐꯨꯔꯤꯗꯨꯗꯤꯅꯦ ꯅꯪꯅ ꯏꯃꯥꯗ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯀꯅꯥꯅ ꯆꯠꯅꯕ ꯊꯕꯛꯅꯣ ꯍꯥ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯅ ꯀꯜꯂꯤꯗꯨꯗꯤ ꯅꯪ ꯀꯩ ꯍꯥꯏꯒꯦ ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯀꯜꯂꯤ ꯈꯪꯂꯕ꯭ꯔꯥ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡꯗꯧꯅ ꯇꯧꯗꯕ ꯋꯥꯉꯥꯡꯗꯨ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯔꯤꯕ ꯃꯥꯅ ꯉꯥꯡꯉꯗꯤ ꯈꯨꯝ ꯇꯥꯕꯅꯤ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯇꯧꯖꯔꯛꯇꯦ ꯅꯣꯏꯗ ꯂꯩꯕꯗꯒꯤ ꯃꯤꯅꯥꯏꯁꯤ ꯉꯥꯏꯔꯦ ꯅꯪꯁꯨꯅꯤ ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯅꯤ ꯅꯆꯤꯟꯗꯨ ꯊꯤꯗꯅ ꯌꯥꯔꯦꯀꯣ ꯂꯩꯀꯥꯏꯁꯤꯗ ꯌꯦꯡꯉꯨ ꯅꯪꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕꯕꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥ ꯑꯗꯨꯗꯅꯤ ꯅꯪꯅ ꯄꯦꯟꯕ ꯅꯥꯏꯗꯕꯗꯨꯗꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯈꯪꯉꯕ ꯅꯨꯄꯤ ꯃꯆꯥꯅ ꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯝꯕ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ ꯃꯧ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯎꯀꯥꯏ ꯇꯛꯑꯦ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯕꯁꯤꯡꯁꯦ ꯂꯨꯈꯥꯛ ꯆꯒꯨꯝ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯅꯦ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯩ ꯁꯛꯍꯦꯟ ꯇꯥꯕ꯭ꯔꯥ ꯁꯛꯍꯦꯟ ꯇꯥꯔꯤꯃ ꯀꯩ ꯍꯥꯏꯒꯦ ꯂꯥꯛꯇꯨꯅ ꯀꯧꯔꯤꯗꯦꯍꯦ ꯀꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥ ꯅꯪꯒꯤ ꯅꯇꯨꯗꯣ 이몽두도 ꯀꯩꯗꯧꯔꯤ게 ꯃꯄꯥꯎꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯃꯃꯤꯠꯇꯨꯕꯨ ꯎꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ 이마이수 이마ꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯤ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯕ ꯌꯥꯗꯕꯅꯤ 마부 안강라 마와 나이르바 마오이르바 마부 안강라이바 하 마부 ꯉꯥꯡꯅꯕ ꯌꯥꯗꯦ 시부 ꯀꯔꯤꯅꯣ ꯑꯗꯨ ꯍꯥꯏꯔꯒ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯁꯨꯝ ꯀꯟꯈꯠꯂꯤꯕꯅꯤꯅꯦ 이마 ꯀꯟꯈꯠꯄꯩ ꯋꯥ ꯅꯠꯇꯤ ꯈꯔ ꯍꯥꯏꯔꯨꯔꯒ ꯃꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤ 이마ꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯅꯤ ꯍꯦꯟꯅ 이까이 하이드나 마나 떠리바 마카이 에코이는 좀 야나가 레이라드로 하 마기 야바 마나 야나나 뱃살라가 레이라드라바 이마 야나 야나바 카르수 쩐나를 시켜도록 에이나 하이드로 너코이나 마세 에이나 가좀더 떠봐 야다보니 아동 낭두데 떠라가 레이바니나 하우직수 낭리바 콘달락다시 따레드나 헤이 아두다 나와다 낭가더비 사루 시대 통도 낭나시 라운데 스와이다 사이리바 마얌시 로이신게디 하드드나 कोई याब कोई रुरगा हंजी लग कासिदा मुक संगलिबा ओ कुसी हनुबी नंगना एंगोंदा पानाबसे पासु पानाग्रेदको हनुबी नंगदा खिदा थुना सिजख्रदि फानी हो सिजनिंगे सिबा ngamdabagi leirabani hingchabi nangna aisia hatki ga hado suningdabi nang uraga hingdau saruk sikibani hena phai ima yareba angang su musinaraga lei e nang adugi wadu natu sida haigadaba natro nama aingon oin hairibani nya nungaire isa nupa poksabagi mahai phangle kalaktum peli aina haidro aigi nupadi ai khaktangi nena khumkhidra nangso ha nangsu nachindo aina khumnu hardi koktodana ayo kaina nupa nangna matam khuding makta michang naigi sanglaga phubu nengonda sum phurisibo aini hena dum pele ha ha ima sumakha tana nangna khidoi wa toy toisa dong asisu sakhen ga khatnei haiduna mapam dhalaklam mama नसा नुपीसे अमुक हला माले आई तल्लेदा अंगांग नुबा लाइदु एक थोएबा इमा आई हलाबने अमुक हना युमदुदगा अमता चलरोय नोइना आई मंगोंदा पिरिसे सुमाइ नाइ बु ओनब्रा इपागी थोइसा ओलिबसिबु सकहेन नंगोंदा नत्रगा नंगना सकहेनदा ओलिब्रो कइनो बाबा नंगना हंगलिबु वादुबो मान ओतना नत्रो आइना युमसे हलाइबसे आइना ओला कमाइ हलक्तुइनो हा खंद्रेदा नमागा ngangnaro अमुक हना आई युमदुदा हलरोय आई सिदा सुम लेरदबनी नुपा मयाम कोइगे हनुबमा चाकनगेबा हाय तानिंगदेको असिबु वानेना मीना तारगा कइनोम खलनीने खनिंग मखनसनो नोइना नत्रो सिदे थोकदबा नोइना सिनबनी आइना वारगा नोइ नुगाइरो आइसिनि ngaiko कइगिनो ता हायु नखोयनिने खनरिबसे आइना चाकलामे चाक थोंगोना मखोइ ममादा हाइबगी खनबा अदुगी ममागी मिसंग चंगलगा फुरिबा करिनोने नंगना थोंदुना ननेपोक्तुदा पिजागदबा नत्रो अदुदा नंगना ननेपोक्ता थौदारिबा हा ताबा यादेको हाइदुदि कइनो युमददि इमाना थोंदुना इसे पिजारिबा नत्रो मानाइबु नुगाइना थंबिनी इखुता हमदुना पिजानि हाइदा नौबिरगा हौजिकना थबक सुइगा सुदेगा युमदा लेरिङैनिदना हौजिकति नंग नयुम पालबने निंथीना सेनि माइने हाइनरगा लेबसिबु कयाम काइरगे कई हाइना दुइनो कई बुंगांना दुइनो तानिंग देबदा आइसु आनिंग हलोय मोय नुगाइनिबा हंद्रगने नंगदनी मांगजगदबा मीदी नुपी एमदुम थिखिनी नंगना नमित्तगी नपी तारगने येंगदौरिबा आइसु अतोप नुपा अमद पानखिनी सक्थीबा हनुबा मंगोंदबु कना लेबिदोइनो नुमिदांग वाइरमनी सकहेंदो थोइसाबु लौबा लाक्लमि सिगी नुपीसे यामना तैसारोइदो करी नुंगी आइसे अंगांग पांगबुनु खंगनि असिनमुक अइना हनबा ममा सिना आइयपा सादना हल्लमन सादना नांगना लेनने हैमा सकहेन नंग लाक्नब्रो
ꯏꯆꯥ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯄꯨꯈ꯭ꯔꯣ ꯃꯁꯤꯅꯅꯦ ꯋꯥꯈꯜ ꯇꯥꯈꯤꯗꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯕ ꯍꯅꯨꯕ ꯏꯄꯥꯗꯒꯤ ꯍꯟꯕ ꯅꯪ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯅꯣ ꯅꯌꯨꯝꯗ ꯂꯩꯔꯤꯁꯣ ꯉꯁꯥꯏꯗꯤ ꯅꯪꯕꯨ ꯑꯐꯥꯎ ꯌꯥꯝ ꯁꯥꯈꯤꯗꯥꯏꯅꯦ ꯏꯁ ꯅꯪꯅ ꯑꯗꯨꯝ ꯉꯝꯃꯒ ꯂꯩꯔꯕꯩꯕꯨ ꯀꯥꯏꯗ ꯐꯥꯎ ꯁꯥꯔꯤꯕ ꯁꯥꯔꯤꯗꯨꯗꯤ ꯑꯩꯉꯣꯟꯗꯒ ꯈꯨꯄꯥꯡꯅ ꯊꯥꯏꯗꯨꯗꯤ ꯊꯥꯏꯗꯨꯗꯤ ꯅꯃꯥ ꯍꯅꯨꯕꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔ ꯐꯥꯎ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯕ ꯉꯝꯗꯕ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯗꯅ ꯂꯩꯔꯦ ꯅꯨꯄꯤ ꯇꯞꯅ ꯉꯥꯡꯉꯨꯕ ꯃꯤ ꯇꯥꯔꯒ ꯏꯀꯥꯏꯕ ꯋꯥ ꯑꯝꯇ ꯏꯪꯅ ꯇꯞꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯅꯪ ꯑꯃ ꯂꯥꯎ ꯈꯣꯡꯗꯅ ꯑꯗꯨꯝ ꯉꯥꯡꯉꯤꯕ ꯉꯥꯡꯗꯗꯤ ꯀꯩꯅꯣ ꯅꯪꯁꯨ ꯅꯈꯣꯏ ꯅꯌꯨꯝꯗꯗꯤ ꯅꯪꯅ ꯐꯥꯎ ꯁꯥꯔꯒ ꯉꯥꯡꯉꯤꯗꯨꯗꯤ ꯌꯨꯝꯗ ꯂꯥꯛꯑꯒꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯁꯥꯔꯒ ꯑꯃꯨꯛ ꯉꯥꯡꯉꯤꯅꯤꯅꯦ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯃꯇꯨꯡ ꯉꯥꯡꯉꯔꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣꯁꯤ ꯊꯦꯡꯉꯦ ꯆꯠꯂꯣꯏ ꯑꯩꯗꯤꯅꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯅꯈꯣꯏ ꯅꯌꯨꯝꯗꯒ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ ꯑꯩꯗꯤ ꯆꯠꯂꯣꯏ ꯁꯛꯍꯦꯟ ꯅꯪꯁꯨ ꯑꯩꯅ ꯐꯅ ꯐꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯒꯗꯤ ꯑꯉꯥꯡꯁꯤꯗ ꯌꯥꯝꯅ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇ ꯂꯩꯇꯅ ꯌꯨꯝꯁꯤ ꯆꯦꯜꯂꯛꯏꯕꯁꯦ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯃꯥꯗꯤ ꯃꯤ ꯈ꯭ꯋꯥꯏꯅ ꯆꯠꯅꯕ ꯉꯥꯡꯅꯕ ꯑꯃꯠꯇꯁꯨ ꯆꯠ ꯉꯥꯡꯗꯦ ꯑꯩꯒꯤ ꯏꯃꯥ ꯍꯅꯨꯕꯤꯁꯦ ꯏꯃꯥ ꯍꯣꯏꯗꯒꯤ ꯎꯜꯂꯛꯄ ꯃꯤꯅꯥꯏ ꯅꯨꯄꯤꯗꯧꯅ ꯄꯥꯈꯣꯜ ꯁꯤꯔꯤꯁꯦ ꯌꯥꯗ꯭ꯔꯒꯅ ꯑꯗꯨꯝ ꯁꯥꯎꯗꯣꯏꯕ ꯑꯗꯣ ꯑꯩꯅ ꯁꯤꯔꯤ ꯄꯥꯈꯣꯜ ꯃꯌꯥꯝꯗꯣ ꯃꯥ ꯅꯣꯡꯃꯇ ꯌꯥꯕ꯭ꯔꯣ ꯑꯣ ꯃꯊꯪꯗꯒꯤꯗꯤ ꯌꯥꯎ ꯍꯥꯏꯔꯒꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯦꯡꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏꯅꯦ ꯍꯥꯏꯒꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯒꯗ꯭ꯔꯥ ꯍꯣꯏꯅꯦ ꯌꯥꯗꯣꯏꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯤ ꯂꯥꯛꯑꯣꯕ ꯏꯃꯥ ꯑꯩ ꯆꯠꯂꯒꯦꯀꯣ ꯆꯠꯂꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯅꯨꯀꯣ ꯈꯥꯔꯦ ꯑꯩ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯀꯩꯅꯣꯝꯒꯤꯁꯨ ꯍꯦꯛ ꯅꯄꯥꯝꯅ ꯆꯠ ꯀꯩꯅꯣꯝꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯣꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤ ꯀꯅꯥ ꯅꯪꯗꯧꯅ ꯅꯄꯥꯝ ꯆꯠꯄ ꯌꯥꯎꯒꯦꯕ ꯏꯄꯥꯝ ꯂꯩꯔꯤꯕꯁꯦ ꯆꯠꯅꯕꯅꯦ ꯅꯁꯛ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯅꯪꯅ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕ ꯍꯣꯏ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯁꯥꯅ ꯃꯁꯥꯕు ꯃꯁꯛ ꯐꯖꯩ ꯀꯥꯏꯅꯒ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯌꯥꯝ ꯐꯖꯔꯦ ꯂꯩꯀꯪ ꯊꯔꯣꯏ ꯍꯦꯛ ꯃꯥꯜꯂꯦ ꯅꯪꯗꯤ ꯐꯖꯔꯦ ꯊꯦꯡꯒꯨ ꯃꯥꯜꯂꯦ ꯅꯅꯝꯅꯒ ꯏꯄꯣꯟ ꯍꯦꯛ ꯄꯣꯜꯂꯗꯅ ꯊꯥꯏꯅꯗꯕꯨ ꯐꯖꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯦ ꯀꯔꯤ ꯑꯩꯕꯨ ꯊꯦꯡꯒꯨ ꯃꯥꯜꯂꯦꯕ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯏꯄꯥꯝꯗ ꯂꯩꯍꯧꯔꯒꯦ ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯀꯔꯤꯅꯣ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤꯗꯨ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯂꯣꯏ ꯈꯪꯉꯤ ꯏꯃꯥ ꯍꯣꯏ ꯏꯃꯥꯎ ꯅꯣꯏꯅ ꯐꯩ ꯍꯥꯏꯕ ꯃꯇꯨ ꯊꯤꯕ ꯈꯪꯗꯕ ꯍꯅꯨꯕꯁꯤꯅ ꯑꯩꯕꯨ ꯊꯦꯡꯒꯨ ꯃꯥꯜꯂꯦꯌꯦ ꯑꯁ ꯊꯣꯏꯖꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ ꯋꯥꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯀꯔꯤ ꯇꯧꯅꯔꯦ ꯁꯛꯍꯦꯟ ꯏꯕꯦꯝꯃꯁꯤꯅ ꯁꯣꯔꯣꯛꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯅ ꯃꯥꯃꯥ ꯊꯥ ꯁꯤꯔꯝꯗꯥꯏꯒꯤ ꯃꯩ ꯃꯥꯡꯕ ꯍꯧꯔꯛꯏꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯅꯠꯇꯦꯗ ꯀꯔꯤ ꯑꯩꯕꯨ ꯊꯥ ꯁꯤꯔꯝꯗꯥꯏꯒꯤ ꯃꯩ ꯃꯥꯡꯉꯤ ꯀꯥꯏꯅꯒ ꯅꯪ ꯑꯩꯁꯨ ꯀꯧꯕ ꯂꯥꯛꯀꯅꯨ ꯅꯪ ꯊꯦꯡꯒꯨꯃꯨꯛ ꯃꯥꯜꯂꯤ ꯍꯥꯏ ꯑꯃꯃꯨꯛ ꯍꯥꯏ ꯁꯛꯍꯦꯟ ꯅꯁꯥꯒꯤ ꯂꯦꯡꯒꯥ ꯆꯥꯅꯕꯗꯤ ꯊꯤꯗ꯭ꯔꯕꯅꯤꯅ ꯈꯔ ꯋꯥꯕ ꯇꯥꯔꯦꯅꯦꯀꯣ ꯍꯦꯔ ꯃꯥꯃꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯆꯍꯤꯁꯤꯗ ꯑꯩꯅ ꯂꯦꯡꯒꯥ ꯆꯥꯅꯕ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯆꯗꯥ ꯅꯧꯗꯥꯒ ꯃꯨꯠꯇꯅ ꯁꯂꯥꯛ ꯁꯥꯔꯣꯏꯗ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯉꯥꯏꯈꯣꯅꯦ ꯊꯣꯏꯖꯥ ꯉꯥꯏꯈꯣ ꯋꯥꯅꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯩꯅ ꯉꯁꯥꯏꯅꯦ ꯊꯦꯡꯒꯨ ꯃꯥꯜꯂꯦ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯕꯨꯅꯤ ꯑꯁꯨꯛ ꯐꯖꯕ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯊꯦꯡꯒꯨ ꯃꯥꯟꯗꯣꯏꯅꯣꯕ ꯀꯌꯥꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡꯁꯤꯅ ꯆꯠꯂꯒ ꯍꯅꯨꯕ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯧꯔꯕ ꯃꯥꯅ ꯆꯦꯟꯗꯅꯒ ꯇꯥꯟꯅꯔꯗꯅ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯁꯦꯡꯕꯩꯔꯣ ꯏꯄꯨ ꯃꯥꯏꯃꯨꯗꯁꯨ ꯃꯩ ꯐꯪꯗꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯁꯨ ꯃꯉꯣꯟꯗꯅꯦꯕ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯉꯣꯟꯗ ꯁꯥꯔꯒ ꯍꯥꯏꯖꯅꯩꯅꯦ ꯅꯆꯤꯟ ꯊꯤꯅꯨ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯂꯥꯛꯑꯣꯁꯦ ꯌꯨꯝꯗ ꯆꯠꯂꯁꯦꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯌꯦꯟ ꯊꯣꯡꯂꯒ ꯍꯥꯎꯅ ꯄꯤꯖꯗꯣꯏꯅꯤ ꯅꯪꯅ ꯆꯥꯅꯤꯡꯕꯈꯩ ꯂꯣꯏ ꯄꯤꯖꯗꯣꯏꯅꯦꯕ ꯑꯩꯗꯤ ꯌꯦꯟ ꯆꯥꯅꯤꯡꯗꯦ ꯉꯥꯅꯨ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯍꯣꯏꯅꯦ ꯆꯥꯅꯤꯡꯕꯗꯣ ꯂꯣꯏ ꯄꯤꯖꯗꯣꯏꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯂꯝꯕꯤꯁꯤꯗ ꯐꯖꯗꯦꯕ ꯅꯪ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯁꯥ ꯑꯃꯗꯤ ꯁꯛꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯊꯣꯏꯁꯥ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯝꯂꯝꯗꯨꯅ ꯀꯣꯏꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯀꯔꯝꯕ ꯃꯃꯥꯅꯣ ꯈꯪꯗꯦ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯃꯆꯥ ꯀꯣꯟꯗꯅ ꯃꯕꯨꯛ ꯄꯤꯊꯛꯇꯅ ꯂꯩ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯅꯦ ꯃꯆꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯃꯕꯨꯛ ꯂꯥꯝꯗꯅ ꯀꯞꯂꯤꯕꯁꯤꯕꯨ ꯑꯩ ꯇꯥꯕꯒ ꯉꯝꯗ꯭ꯔꯦꯗ ꯑꯁꯤꯒꯥꯡꯁꯤꯅ ꯑꯃꯨꯛ ꯀꯞꯄꯒ ꯂꯩꯔꯝꯃꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯞꯇꯅꯗ ꯍꯦꯛ ꯂꯩꯔꯗꯅ ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯆꯥ ꯑꯄꯤꯛꯄ ꯃꯕꯨꯛ ꯊꯛꯂꯤꯕꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯥ ꯆꯥꯈꯩ ꯀꯗꯥꯏ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯀꯩꯅꯣ ꯏꯃꯥ ꯁꯥꯈꯗꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯅꯪꯗꯤ ꯆꯨꯝꯅ ꯍꯥꯏꯕꯗ ꯌꯥꯗꯦꯅꯦ ꯁꯦ ꯑꯉꯥꯡꯁꯦ ꯂꯧ ꯃꯕꯨꯛ ꯄꯤꯊꯛꯎ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯁꯦ ꯉꯧꯔꯤ ꯐꯩꯔꯤ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯔꯗꯅ ꯑꯣ ꯏꯃꯥ ꯎꯅꯤ ꯈꯟꯕꯗ ꯏꯃꯥꯅ ꯉꯥꯡꯕ ꯇꯥꯅꯤ ꯈꯟꯕꯗ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯖꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯠꯈ꯭ꯔꯣꯗꯅ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯁꯨ ꯍꯦꯛꯇ ꯍꯜꯂꯛꯀꯅꯤ ꯏꯁ
Imangise ibu talibaninya. Oh aidine laijaningdre nakhoi yumsida. Adubu nachanupana ai ujadi leiba ngamdena hekta lawba lakpa. Aduda nungaitana lakpibay wani. Nga kha nangna napadagi hanba hanuba sida namdra laisilaklabanina isa nupasi sumlaba natro. Aidi thanadagi hongna nangi nachanupa hanuba se supam he pamjade. Mana ilawdradi sirani haidana leibibagi wani kaina. Is Hairamani Sakta dunadi o miron bi malabanina manam na marola manam piriba mo na motliba iru pangiluni khangden yam phajare madi thumyakpi nga mayang kangbidu hek maladana interest dai ni ruzaraga nabudura imana pamisa adu mane chuk oi roi hey ikai khangdabi nang sindu law dana khumganu ne namai dui kayo nang sena sa leida phane nangmu mama amane dana nasa duna tamzaba yaba kari lisa salabage Ima tatingdre yamna khanaba hawduna som tawraga leiranu kanana nawa lobini na ngangino khangdene sidabana somda sakhen magi mataw amudonga numidang adu yu thaktuna phaminari amudon nangna amukta su thakpunati aduga karigino ngasina yuga thakatara tawribase idaw yu si thaktradi aigi kokse mu thang mangamtre yam dumme aduna idak si thaklaga khara yang mara yengi tawbani adugi thaklibani nati adubu nangbu kaidawrage ba o kadaidagino sahi sujribi nupi ma lawrudana ai ngawdawredana ai isaga sanadana ngang pamlubagi saithing aina ngasi phanglibase hoine nangi nupi duso yam nei haiba paw amudi ekhoi su tai taramni imana hai mana haiba indi nupi na hai illi as nupi na mu hai ni magi misang sangde imana haiba de illi as khangdreda adugidamak yam kok saragana atomim thiragero ita hidang tu pek thana haisil adu yaba nate nupi ma pau khira bai ngonda kadai de nupi ani lon ma penjar sahi su da bagi hong nabi wakhal so mapung phade wa me haina baga mapam de ti sen khip nati nang bo aduk angang oi ba nasa gum du bo kadai de gisang laga lawruri ba no hai ba ita sahi siliman da angang amatta bu phanglabadi khanna lawru ba adu pele hojikti angang loi pel Mapaga tinaraga makoida suru nairaga leiran aduga nangna ngamibo masa nupidubu sat ita lausili laisari ngai tanau ikhalakputuda tungi wakhalamda khanthatana ngawrure adugi serak phanglibase masulande imasulan lalibde ai hoi yarese yamna su henjiluran nasadu yarar hanongta sijinabasu natabani takoina mana horen ayibu hatki haidana bako hairoida aduita nangbo ikubo hembaga handakti pundrab o hanagina na taw hausikina na kubo hembadusune hausikandi nupina mapalgi thoktholaktre thabak subaga satpada nong phadok thengnabadagi hena thengnadreda nongdi nupsibani ikubokto piklingaida sangpukam amattana samindarakpani aduba hausikti phangdrede aina masa nupi lawrubadagi nikat khibasina uktoi adubudi magi phamnani haibaduda taredana nupi masa sathokluraga hanjilakpadani Yasang lakpaduda laidukka thadu leirambadu ubada masinda soli kari numituni ngasisina laidukka thada leiramlibasibo ngakpu ngaeda aidi ngasisibo thokaidabu karibu thoklakadori basatnone kaino nangna tawriduna ha laidukka se nangna thalamlibanine aina thalibani kaidoragi ma nati nangi nupiduna kaidamu chakhraba ha nangna masida nupini nupaniga khangdamakai laidukka thanduru leiribaduna O makoksi eye aduge ine tori manang namro lam ngang mate siksu sikreda ko nangi nupi ki makop asya yokhok ama pairaga pobe thugairabadi wai sangadaba ma amuk taraga masin amuk khumaknaba khumaga na masin kali haidu khumakna wa ngaktadi ngang kariya nangi sina tu ki misang sangi ba kaiduni ne ha nama aingona paukta ka pirine ba nangi na tu ngarangi ngakha suningda bisina tawriba makai thi nang kaisu haide ne ima angang oini tawri manarunu kaidorage angang oiradi angang dangna tawdiye wangang sangang na maron na mahairiba ngang masakpa su laude macha leiraba mana macha logani su khangde ne ima nang ngasai aigi nupa de insiliba mayamdo ai taramoina khaliro kaigino hanubi nangna nasana mau khana ba suk yamna silisiba khana ba champa mi sibu kaigino khuran na lumda na muktarurabra ha adumai tadrabasu aina ngamsi tarabadi ngasana tholakpa yadro chatpa yaba saluraga hanjilakla khatnaba hawriba kaiduni ne
ꯌꯥꯆꯪꯕꯁꯤꯗ ꯊꯕꯛ ꯄꯨꯝꯕ ꯅꯋꯥꯁꯤꯅ ꯇꯧꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯪꯗꯤ ꯀꯔꯤꯅꯣ ꯍꯥ ꯃꯤꯠꯁꯤ ꯅꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯍꯣ ꯅꯥꯔꯒꯅꯅꯦ ꯀꯣꯊꯣꯛꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯡꯉꯦ ꯎꯅꯤꯡꯗꯕꯁꯤꯡꯗꯣ ꯑꯃꯠꯇ ꯎꯗ꯭ꯔꯦꯗꯅ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯈꯨꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯍꯦ ꯅꯇꯨꯁꯤꯅ ꯈꯨꯝꯂꯤꯕꯁꯦ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯥ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯅꯇꯨꯁꯤꯅ ꯈꯨꯝꯕꯗꯤ ꯅꯪ ꯋꯥꯒ ꯑꯝꯇ ꯍꯥꯏꯗꯦꯅꯦ ꯏꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯉꯥꯡꯉꯨꯗꯣ ꯇꯥꯔꯒ ꯑꯃꯨꯛ ꯈꯨꯝꯂꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯆꯠꯆꯈ꯭ꯔꯒꯦ ꯏꯃꯥ ꯃꯝꯁꯤ ꯂꯩꯔꯀꯥꯟꯁꯤꯗ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯇꯧꯔꯤꯗꯨꯕꯣ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯍꯟꯕꯤꯔꯛꯑꯅꯨ ꯋꯥꯏꯗꯨꯝ ꯁꯪꯅ ꯂꯩꯖꯍꯧꯔꯒꯦ ꯊꯣꯡꯗꯨꯝ ꯂꯣꯟꯁꯤꯟꯒꯦ ꯅꯨꯄꯥ ꯊꯣꯛꯈꯤꯅꯣ ꯀꯥꯏ ꯆꯠꯀꯦ ꯌꯦꯡꯒꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯈꯨꯠꯁꯤ ꯊꯥꯗꯣ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯆꯠꯀꯦ ꯆꯠꯈ꯭ꯔꯁꯅꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯐꯥꯔꯨꯗꯣꯏꯅꯣ ꯃꯥ ꯂꯩꯔꯒ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯍꯥ ꯊꯣꯡꯁꯤ ꯑꯌꯣ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯊꯥꯗꯣꯛꯑꯒꯦ ꯆꯨꯝꯅꯔꯁꯤ ꯌꯥꯕꯁꯤꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯆꯪꯅ ꯑꯩꯒꯤ ꯆꯪꯂꯒ ꯐꯨꯕꯅ ꯑꯩꯉꯣꯟꯗ ꯐꯨꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯕ ꯑꯌꯣ ꯅꯪ ꯑꯩꯅ ꯁꯨꯝ ꯂꯨꯅ ꯇꯧꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯅꯦ ꯅꯪ ꯍꯥ ꯅꯪ ꯑꯩꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯅꯄꯥꯝꯗ ꯆꯠꯂꯝꯗ꯭ꯔꯕ ꯅꯪ ꯁꯤꯒꯗꯕꯅꯤ ꯌꯦꯡꯉꯨ ꯏꯃꯥ ꯀꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯏꯃꯥ ꯁꯛꯍꯦꯟꯒꯤ ꯃꯃꯥꯗꯨ ꯁꯛꯍꯦꯟꯅ ꯐꯅ ꯈꯥꯝꯂꯕꯁꯨ ꯌꯥꯔꯝꯗꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯨ ꯀꯤꯕꯅ ꯑꯁꯨꯝꯅ ꯊꯥ ꯑꯃꯔꯣꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯁꯛꯍꯦꯟ ꯑꯅꯝꯕ ꯃꯇꯝꯗ ꯌꯨꯗ ꯊꯛꯇꯨꯅ ꯂꯩ ꯕꯦꯝꯃ ꯅꯪꯕꯨ ꯆꯠꯂꯣꯏꯃꯤ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯈꯤꯗꯣꯏꯅꯣ ꯑꯣꯏꯒꯗꯕ ꯃꯇꯧ ꯀꯣ ꯏꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯇꯥꯟꯕꯅꯤ ꯍꯅꯨꯕꯗꯨꯅ ꯑꯩꯁꯦ ꯇꯥꯜꯂꯛꯏꯕꯅꯤ ꯑꯗꯨꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯗꯣꯏꯅꯣ ꯍꯅꯨꯕꯗꯣ ꯅꯄꯨꯔꯣꯏꯕ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯕꯗꯤ ꯇꯥꯜꯂꯛꯄꯁꯦ ꯍꯧꯅ ꯁꯥꯅꯤꯅꯦ ꯑꯗꯨ ꯁꯥꯎꯕ ꯐꯅꯔꯒ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯖꯤꯟꯅꯔꯤꯕꯅꯤ ꯀꯣ ꯑꯣ ꯑꯩꯗꯤꯅꯦ ꯉꯝꯖꯔꯔꯣꯏ ꯃꯥ ꯅꯩꯕꯨ ꯐꯨꯔꯤꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯤꯡꯆꯥꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯕꯒ ꯉꯝꯖꯔꯣꯏ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯅꯤ ꯍꯤꯡꯆꯥꯕꯤꯗꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯂꯩꯀꯥꯏꯁꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯅꯤ ꯏꯃꯥꯏꯒꯁꯦ ꯄꯨꯔꯒ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯂꯩꯀꯥꯏꯅꯩꯒꯤ ꯃꯔꯝꯗ ꯀꯩ ꯉꯥꯡꯅꯔꯗꯅ ꯀꯩ ꯉꯥꯡꯅꯗꯅꯦ ꯅꯅꯦꯝꯒꯤ ꯌꯥꯅꯕ ꯆꯠꯄꯁꯨ ꯅꯠꯇꯦ ꯅꯪꯅꯅꯦ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯊꯕꯛ ꯁꯨꯅꯤꯡꯗꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯒ ꯑꯃꯨꯛ ꯈꯟꯅꯔꯤꯕ ꯏꯀꯥꯏꯗꯕꯤ ꯏꯃꯥ ꯅꯪ ꯀꯩ ꯈꯪꯒꯦ ꯃꯈꯣꯏꯒꯤ ꯃꯃꯥꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯔꯝ ꯆꯠꯇꯨꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯅꯪꯅ ꯐꯔꯗꯕꯨ ꯃꯤꯅ ꯉꯥꯡꯈꯤꯗ꯭ꯔꯣ ꯅꯪꯁꯤ ꯅꯆꯥ ꯂꯩꯔꯕꯅꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯋꯥꯈꯜ ꯈꯤꯇꯁꯨ ꯇꯥꯋꯣ ꯏꯃꯥ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯑꯩ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ ꯑꯗꯨꯒꯅꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤꯅꯥꯏꯗꯧꯅ ꯈꯟꯕꯗꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯂꯩꯒꯅꯨ ꯁꯛꯍꯦꯟꯅ ꯌꯨꯗ ꯉꯥꯎꯔꯒ ꯂꯩꯔꯤꯕꯗꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔോ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯊꯤꯕꯣꯡ ꯂꯥꯎꯗꯅ ꯊꯛꯂꯤꯕ ꯌꯨꯅꯤ ꯁꯤꯖꯈ꯭ꯔꯤꯁꯅꯤꯍꯦ ꯑꯗꯨꯀꯥꯟꯗꯅꯦ ꯑꯩ ꯋꯥꯏ ꯁꯪꯗꯣꯏꯅꯤ ꯅꯪ ꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯅꯀꯣꯛꯁꯤꯕꯨ ꯁꯟꯒꯤ ꯑꯃꯥꯡꯕ ꯍꯥꯟꯕ꯭ꯔꯣ ꯍꯥ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯃꯌꯨꯝ ꯄꯥꯟꯅꯔꯤ ꯅꯪꯗꯧꯅ ꯇꯧꯗꯦꯅꯦ ꯌꯥꯔꯤ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡꯉꯨꯀꯣ ꯊꯣꯡꯉꯒꯦꯍꯦ ꯀꯔꯤ ꯅꯨꯡꯁꯤꯅꯤꯅ ꯍꯥꯏꯖꯔꯤꯕꯅꯣ ꯁꯪꯒꯣꯜꯗ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯁꯖꯤꯛ ꯆꯥꯔꯒ ꯂꯩꯔꯨꯁꯨ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯥꯔꯦ ꯏꯃꯥ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯂꯕꯅꯤ ꯁꯨꯝ ꯀꯧꯕ ꯂꯥꯛꯇꯕꯁꯤꯗ ꯏꯀꯥꯏꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯂꯤꯕ꯭ꯔꯣ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤꯒꯤ ꯍꯅꯨꯕꯁꯤꯁꯨꯅꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯀꯣꯛ ꯂꯧꯕ ꯂꯥꯛꯀꯦꯗꯤ ꯍꯥꯏꯗꯗꯅ ꯁꯨꯡꯂꯥꯛꯀ ꯂꯥꯛꯇꯦꯕ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯏꯁꯥ ꯏꯇꯣꯝꯗ ꯍꯜꯂꯒ ꯂꯧꯕꯁꯨ ꯂꯥꯛꯇꯅ ꯏꯁꯥ ꯏꯇꯣꯝꯗ ꯑꯃꯨꯛ ꯆꯠꯀꯗ꯭ꯔꯕ ꯊꯣꯏꯆꯥꯗꯣ ꯃꯃꯥꯅ ꯉꯥꯡꯃꯟꯕꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯁꯨ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯍꯦꯟ ꯌꯨ ꯉꯥꯎꯔꯤ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ ꯃꯍꯥꯛ ꯁꯝꯕꯜ ꯑꯃ ꯁꯠꯇꯣꯛꯂꯒ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯅꯪ ꯀꯅꯥꯅ ꯌꯨꯝꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯍꯥ ꯅꯪꯕꯨ ꯀꯅꯥꯅ ꯀꯧꯕ ꯂꯥꯛꯀꯦ ꯀꯩꯅꯣ ꯆꯩꯒ ꯄꯥꯏꯔꯒ ꯆꯪꯉꯛꯏꯗꯨꯅ ꯃꯧꯍꯩꯕꯨ ꯏꯄꯥꯝꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏꯅꯤ ꯀꯩꯅꯣ ꯀꯔꯤ ꯀꯅꯥꯒꯤ ꯃꯧ ꯍꯥ ꯀꯩꯒꯤ ꯃꯧꯅꯣ ꯑꯩꯒꯤ ꯏꯃꯥꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯕꯤ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯧꯅꯤ ꯍꯥꯏꯗꯨ ꯂꯩꯍꯟꯈꯤꯗ꯭ꯔꯣ ꯅꯪꯒꯤ ꯅꯃꯥꯕꯨ ꯑꯩꯅ ꯇꯥꯟꯕ꯭ꯔꯣ ꯃꯁꯥꯅ ꯆꯠꯆꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯔꯤꯁꯤꯕꯣ 이마는 쌀크가 이마 쌀키노 하이부 와임다 하이드나 통론 실르가 아이부 파두는 탐게 칼리브 낭이 와클도 마두는 이마부 딸리브세 따닝디합다 얌강아까노 어두디 미능강부 따닝다부 나나도 빨리브기 까리까나리게 뻥한부 딸이다는 아유 까이노 미기마 나도 쿠파나 타라 이시보 나오라바 낭보 아유 시리 도가니 강드나 아이는 짤로이 하이브니 해봐 아이 이마세 야파따마니 아이시기 아유
Hey, taning suai de kapsin na. Chalong! Chalo hai bane. Nang yum sida kan lak pa yan. Laoy, sum lak piroi. Hanu manang mo, ay niyam pa maman bra. Nasak ni na, kopak ako pihik malad na. Ayo, na masya, ano ba kayong tawri ba? Ima! Lakano, minyo ba kalsiyan da manangin na sakto ay sukengin de. Thoisado mayim na sa ni na sakshaga amu kapto na halagpaduda, mamana kay dauragi hangbada wari pumatamlabi. Sumdro, mi na hari ba do? Mi manang na makaibo nung si magum, sakhensu, magi mamado nung siri ba ni? Mama mapaoy bay koy na isasing mo nung sinayokli ba siya? Hayang ay koy na ahal oy raglaw matamda, isasing na mama mapay koy bu nung sinaloy na binaban. Nang sukhong mo niya, nang bu, nang inasado, nung sidra niya. Nung si... Adun, na yung palaba, nasalay na ba nang su... Tay na, imana nang napitro, piklingay da, pauki ba nung siba dugom, liendra lady. Mama masagi lay na riba nung sina magi marido, karigong ba, lamakhang da tadat ke kalaklabadi, karamba, mamahoy, binanungay gani. Ima, ayaw si kayo daway ba? Nang na namagi yung dasat na. Namabu, lali hay doon na kaurujo. Ado ka na da, sakyan na nang baso, soy da na lausin gan. Ima, ayaw mo ka na sa laroy, iyong na sumlay na giba. Nang na yung dalay ba, imahagi di kariso kay di. Ado ba hayeng, ay ko'y nasikram matamda. Naupasing ginupi na, nang bu, layhan lingoy eh. Natraga na, nang natupano pa na yung pali na kalaw. Nasasi na ka na yung hawli. Ha? Nang nasasi, kundok lamlaga kayang ko'y nihingmangam gani. Ima na hay balaw. Isagi pata na ba, ima na hay gada manatin niya. Nang si, ay ko'y isa ni, matam supada, nang gipa na makagdag haliba ni. Sa naniyam na lali hay na hay zaruso. Chat lon. Tuisa, sakhen gi masigi yung dalak ni. Sakhen gi mamanapi masado, sumangda, nung sayay ito na pamdo na layram ni. Ima, ay lai. Nang di kaday sa luri ba? Sida sumlakli bro, kay layge. Ima ko ba lakli ba ni? Ima di, sida sumatam karalay kike. Nakoy nungay na layminaro. Ima, namaw na imagi na pamda. Hayroy da ba hayki ba, ngangloy da ba ngangki ba sinto, ang katingak piyo, namaw lalay ma. Karigi, maw na lalo ni. Ima na koy da waraw mo nungay da ba kari sulay tida. Ima, namaw na lanki ba na. Ipuray ba na so, ay bulaw sin bitch. Ima na so, namaw na hay sabat siya bidrabad. Ay hipun sige, laikhata ba hay bado oy raganima. Imaw na, adum na hay rabada, ima na kayam ko'y na asum na kang dun lay gani. Ima na ko'y mo ngang madi, hay sanu sing sanu hay na ngang madi. Ima, namaw na apang bi oy rubana. Ay ko'y gilaw singoy na ba, ima na tapi wato. Pata na lana kaluri ima. Pare, imaw, nga sinagi wakal taro ko. Ima isa ay ko'y pun na, nungay na lay minawrasi ko. Ko'y ima, asum na to'y wakal tarak to na manibulaw ro na punalay minaram. Saghenso, maginupi amadi, mama makoy anipun na laklabada kariso hayje. Matang ginumita gidi saghendo yutakta na hanagum tabag ka na sunom do na makoy gimunga do nungay na lay kirami.